अहमद मरुब पाव प्राइम मिनिस्टर नरेंद्र मोदी इम्फाल थुंगलरब लेखागी लंबी चतुना चुराचांदपुर यौख्रे ngarang ahing dagi chuba nong amadi boycott na miyamna saruk yabada khudong chadaba mayok nagadawri Kurumjari Pm-Istv bu miring tabiri bapum nama putaram dokjari hauji pau sanona pizari Prime Minister Narendra Modi nga sayo Mizoram da thunglabaga loinana lupa crore lising mapan rom ki project urep yum tamlam laba madi railway project sakaram lama matung nga sayo pung taraga mato minute ni furom chatpada Imphal International Airport ta thunglakre Prime Minister na Imphal International Airport ta thunglakiba da Manipur ki Governor A.K. Vala amadi Chief Secretary P.K. Goel na luchingba official sing na taram na oklaba matung da lekhagi lambi da Churachandpur tam na chatki Housing ay haki mamang da Prime Minister Churachandpur da ki tuibong da laiba peace ground da thungladuna miyamga unaba hokre PM na Churachandpur tam na chatpaduda Manipur gi Governor amadi Chief Secretary suloina ki hana lep khibagi matungina Prime Minister na tuibong peace ground da IDP singa unabaga loinana miyam tinba mifam aduda lupa crore lising tare chahungani fuga mari rom changadaba project taraga mari ure uyum tamgani aduga lupa crore lising ama chani supna hum changna semgat kiba project taraga taret sangaduna miyamda khusinagani panbayai ingsok lising ani kunga humdegi megi ahumdagi haurakhiba misimina yawa irang asigi matangda Prime Minister na Manipur gi miyamda ingtha tapthanaba wafam ningthina phungdoktaba amadi Manipur da laktuna thokliba irang asi loishinaba hotnabidi haiduna Manipur gi miyamna waroba lairibani masigi mathakta irang asigi matangda Prime Minister na lokhatliba thabak sing pendaba amadi Manipur chattabagi damak parliament ki section kyadasu opposition gi maikaidi ki kholaw kya lauduna kyarak hanna mifam yeithokba laikhrabani Amaromda Korkom yauna tongan balub singna Prime Minister gi khongchira sibu boycott amasung saruk yaroi haina phongdokpagi ngasi miyam gi chathok chasinda chauna ahongba leire ngarang numidang dagi Churachandpur amadi Imphal Valley da akan manong chuba dagi khongchira sida miyamna saruk yabada khudong chadaba kya mayok naraba yabagi thajaba leire Imphal gi Kangla da ningthina sem saraba miyam tinfam adu nong na maram oiraga mafam kyada laikhom thokpa amadi chathok chasinda khudong chadaba mayok nagadori Churachandpur gi oina sungarang numidang amasung aseyu akan manong chubadagi mafam kyada sorok mathakta lana ising chenbana miyamda khudong chadaba mayok na re hairi matam koina miyamgi awaba khangsinadana leuraba matung ngasi Prime Minister Narendra Modi Manipur da lakadaba khongchat yaningdaba phungdoktuna tongan balal haulob singna khongchat asibu yaningdaba phungdoktuna kaukiba general strike na mahausa gi punsida chauna akaiba pikre lambi da gari chatpagi changyamna hanthaki khairamban kaithel gi nupi kaithel sing amadi dukan sing thonglonaki General strike asina maram oiraga pamdaba thokdok thokpagi pau leite Amaromda Prime Minister Narendra Modi Mizoram gi Lengpui Airport ta thunglakre mahak airport ta thunglaba matungda Aijol Manaki Bairavi Sairang Railway Line sanganabagi damak mafam adura chatlaga miyam gi mifam da su sarugyagadabani adubu ngase ayuktagi hauna akan manong chubadagi helicopter da sangafam amadi miyam gi mifam pangthokfam Aijol Manaki Tuampui helipad yauna chatkadabadu yakidre Lengpui Airport gi virtual oina Prime Minister na lupa crore lising nipan Humbudra Changba Railway Line asi sangabaga loinana lupa crore lising mapan rongi project urep uyum tamkre Manipur da India gi Prime Minister Narendra Modi lakani haina tauribasi manung matam chadaba khongchet amani khongchet asi yaningde haina nupi kyana placard paiduna phongtokre Prime Minister gi Manipur khongchet asibu yaningdaba phongtokpa duda nupi kyana tongan wa khongchet asibu yaningdaba phongtokpa wahai sing thaba placard sing paiduna Prime Minister gi Manipur khongchet asi yaningdaba phongtokhi Manipur da India gi Prime Minister Narendra Modi lakadaba khongchet asi yaningde sarukyaroi haiduna Wangjing Khunau Imam Mera Paibi Singh amadi Pangal Tabi apunbagi Imam Mera Paibi Singh na Sugunu AC gi manung chanbada Pangal Tabi Mayai Lekai Community Hall da wakan ifam chatakre wakan ifam adura sarukyakiba Singh na Prime Minister Narendra Modi gi mathakta penda wafam kya phungdoki
Megi tang ahum 2023 asidagi aikoi Manipur asida thoklibe irang asida aikoi gi ikai khumnabada matik sarba Modi na ngasi phawda aikoi gi damakta kari mata yengbirakide aikoi jiri da pikliba angang amadi tamthina hatpi duna khun kaya mai thaduna tanthoklaba amadi leibham pidraba aikoi se refugee amaga chap manana lehlaba sida Modi na ngasi phawda aikoi gi damakta kari mata yengbirakide kari mata haibirakide aduga nongpok sekmai romda nupi ani mapi thongdana pubagi damakta di mana pampom tingki wahai ngangki adubo aikoi maitai phuruk asigi damakta di mahang aikoi gi damakta kari mata haibi khiba leite adubo haujik mahang na aikoi gi Manipur asida lakani hariba sida aikoi maira paibi apun bana yajaningde mabutaram okpase aikoi oksaningde. Manipur State Legal Services Authority and National Legal Services Authority ki meeting makada District Legal Services Authority Thobal na susindana National Lok Adalat English ngani kun ka mga ngasi District Court Complex Thobal da pangthokre tharamada Honorable Justice A. Bimol, Honorable Justice A. Guneshwar Sharma, Judges High Court of Manipur su sarkyaki. Justice A. Bimol na chahi sigi ahumlak suboi na pangthokliba National Lok Adalat asi Manipur gi mafam pumbada leiriba District Court pumbada pangthokli Manipur pumbagi waina apunba case lising ahum chaungaga marfudra manga lochinanaba pandam thamli haiki. JMIC na taba case tu aikoi gi district court admai to dana district gi district judge na taba tu high court na taba supreme court makan maka kaya revision review appeal line sathabi ya ba ada pesa su tingi matam subani aduga hojiki aikoi gi lok adalat chile je ta gi ba yana gi popam si high party ni gi arui bane ba munga na mara court ba da ma ba yani ge wakat pe ya arui bo bane ba adu ni am abo ko ni du loga dalan mathaki loga dalan laga de sebi tang karong duiste su ngasi tang hudra gasu adu la aga kana to bi aga ni aduga lok koi gi loga dalan chinna ta bada hojiki mediation ne koi loi thamne ba ko khudi manta ai koi party ni sne koi yana sagi hai di koi na badu dum judge da hai ga koi case tu mediator mada train mediator ta tharaga yana salaga dum lore bai kana bai sa hai je baduni matam maam dena paisa ting dena matha sadana aru yu prakriya hai koi Hozi paugi marthana tema brem tang lominasi. Dada! Ibe maki gano. Aza betamo. Sigi yun se next Pm-Istv na section na laksi laga thamga bani ne. Dada lang se juhar habaga amta kidarbo. Asum na mayam na machalbo ngap shan lugum. Masigi yung masibu aso yang an ko kada batagi next Pm-Istv na ngap shelli. Next Pm-Istv is all habading ngap tok na basem bani. Zaman technology siya na bana concrete ka tok na tinaga matamda kapang amuk kena angle adli. Next Pm-Istv strength is in the quick. CJ Breast and Thyroid Clinic CJ Hospital na lakliba September gitang taramanga dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai taba leibiragadi khudong saba asi lobi ho CJ Hospital da pau faubirau. Wow! Soccer company gi crown maker real. Chahi yankhai suraba soccer company gi crown maker real. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker real samani. Mayam su mahaw yengbiu crown maker real. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adon na nakung taba watlaba, fataba mahi taraklaba, nungay taba makhul toy na taraba, natondagi nahi toy na taraba, kanaw da toy na nungay traba, kuk ngaw bagaloy na nahagjangi balance karaklaba, amasung atopa marip lay na ba, anaba lay biragadi, hariba numit singa sidaling biragto na, kudong jaba asilaw biho, ako ba marol kitama, contact number asita, paubiro. Honglagli ba punsigi lambi sida, aray ba tsaba yaba makay sasinari. Aduna hidak lang thak kayama sadaba yarakte sasil liba singduna adom gi liver da kayam sokhali khangbibra liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lagti khuding maksibu ngak thok ke hairabadi Jolip 100% natural syrup amadi capsule
Jolip 100% natural syrup and capsule. Break matung na mayamba mukha na taram no chari makata ba pau pisari. None Battalion Assam Rifles na lin na chikpa miwe amagi punsi kankre lin na chikpa miwe eduki maming awang khuldagi Ruven kawi masagi chahi kungatare rom sure mahak hu chenba lin na chikpa digi Assam Rifles ki hospital da pura ba matungda Dr. Singh na mahaki punsi kanna ba thabak pangthoki hairi. Guwahati da layang liba Manipuri patients singda igi mating pangbangam na bagi pandam da Helping Hands for People Manipur na numit humni chup na interaction program pangthokrai Manipur da laitaba medical facilities fangna bagi tamak Manipuri patient kya na mapalam da layang bachanari masigi manung da Guwahati da layang bagi chatliba patient singna khwaidagi masing yami adubu hairiba Manipuri patient singa sina Guwahati da I kapagi mathau tarakwa matam da di aduki matik awaba mayok nai Guwahati city da Manipuri macha kya leijara Manipuri patients singbu mating pangbinaba blood donors amata laitaba na maram oraga blood unit amamamda lupa lising nipan mapan piduna leiraga kapnari leiba fangdragana sel mayama mating naduna Manipur dagi blood donors puraga pihanbasu yawnari hairiba awaba singasi kharada oirabasu koknana ba haiduna Helping Hands for People Manipur na thaudang laudana Helping Hands Guwahati chapter hangtoki adubu igi mathau taba Manipuri patient di noma nomagi masing hengalakpana maram oiraga mating pangbangam patient kyasu yauslaki maram aduna Helping Hands Guwahati chapter bu mapangal kangkhal hannabagi panamda voluntary blood donation gi maramda tha asigi nipan dagi tara fawba numit humni chumna interaction program pangthoki bani loina na tongan tongan ba hospital singa yanaduna Manipur gi patient singi damak I khakchin duna thamnaba yanaba leire haina Helping Hands for People Manipur gi President Moirangthem Premjit na phongdorakli ngasi yuk angan bada kakching lamkhai gi laifum loknung da leiba yengkhom Rupachandra koba mioi amagi mayomda lamhui ama changlaktuna leibadagi Rance Officer Kakching Ice Sundar da pau piraba matungda official singna lakhatlaga Manipur Zoological Garden da sinakri hari Hazulas lakpada marueba pau omkhana pisari Prime Minister Narendra Modi Imphal da thunglaraba matungda leikhagi lambi da Churachandpur yokre. Amadi ngarang ahing dagi chuba nong amadi boycott na miyam na saruk yabada khudong chadaba mayok nagadawri. Hozifawgi na di ISTV na sandok chari pa pao matangan sa lusinjare. Meeting tabiri pa pumnama pom khana kurumjari.